mayambu ahanba maktada jesi ningthaujana ikai khumnaba utjari ngasi su mausagum mayamgi awa pothabada ngaihakte oirabasu mateng pangjaba oina mangkhraba mani haiba wari dugi ani suba saruk puduna laksari wari si mayam puna amuk taminarasi petanga tauthongbi kaubi ibe manasu Yuvraj ke wakhanda ahing tumba yadana laikhibi nujani mahakna su khanjaki ibungo nahakti ningthaugi machani aduga nanai laibak thibidi atonba lukhrabi machani aduga ibungo nangna khanbi khraba amadi nahaki nungsini yengbiba miyeng adugi arthadi nanai laibak thibina khangjarabasu atonba mapokta pokpi oibana ibungo nangi seba tawjabadi handaki mapok asidari oiraroi khanjaduna laijariba nuja mahangna Yuvraj ki khongda konduna hayengmuki mapoki damak nijariba boradu bu Yuvraj ki thamoida pujaba ngamdaduna mabu konkhat piraga hairakhi ibe mana hakpo aina ta sengna nungsijaba makta oirabadi nangna ningjariba damak soidana phangbiba oibiu haiduna makhoyani mamitagi pirang ta aduna kaminari madu mantri ki masa aduna uraga magi thamoi adu pujaba ngamdaduna mantri ki masa sangsilaktuna mabungo mabema ani gi mafamda haijarakhi ibungo ibema ani maki thamoi da amakpa mata yauduna thamoi gi oiba buafam kaya thamnari badu nanayaina tajaraga ipongning asi khangjaba ngamjadri adumainamak nanai gi thamoi asi ibungo ibema ani gi nungsinajaba asi ujaraga nanai mantri ki masana kari thaudang pangthoksaduna ibungo ibema ani gi ningba thunganba ngamgadagi nanai hak yengduna leithokshaba ngamdre aduna sirabasu ibungo ibema ani gi damak sijaba ngamba bora matang pinabiu hairaga mantri ki masana khurumjarakle mantri ki masana mapuni nungsina haijarakle ba wadu taraga Yuvraj na hairakhi nungsirabai gi taw ai hak asi onthongna tona pokhraba mesak ama haibadu oire aina ningthaugi masa oina poklubadagi aigi thawai dagi suhena nungsijabi mahakpu konungda pusinduna chatlasi haigadawbasu ipa ningthaugi wasak ngaktaba mesak ama oikragani khanduna mabu chatsi hairabasu ngamjadre aduga mabu ithamoi asina lapthoksabasu ngamjadre masibu matau karam tawraga he chanaraba marup nangna ipa ningthaugi wasaksu kaidanaba amadi aigi nungsibasu kaidanaba lambi matang itau nangna sinbiuba haijarakhi mantri ki masa adu makhoi ani gi nungsinajaba aduda mathamoi pujaba ngamdana hairakhi ningthaugi maja ibungo aigina chanaraba marup nangbu tabiu sangsargi apam nungsigi ithak asi ngasi khakta nanai gi mit asina kayam kanbano haibadu ujare aduna nanayaina haijaba matang ibungo ibema anina yabirabadi ibungo ibema ani gi ningba thungnaba lambi matang nanayaina haudoksage hairakhi wadu taraga Yuvraj na marup nang munungsiba karamba phaba wafamno takpirogaba marup loi hairakhi Yuvraj ki wadu da mantri gi masan hairakhi ipaning thauna hairiba marandi leba ki rajkumari ligla sangbu lohongdriba phawadi ibungo ibema ni mak arot pamisak amagum laibiro aduga ibema gi sana thaknabagi pochak khudingmak Yuvraj na konungdagi puthokpiraglaga nanai da sinabiu madu nanai na pujaraga ibema gi nakte yaunaba tawjagi asumna lotuna leiraga ningthauna laikhidraba matungda ibema bu Yuvraj na lauksin biduna rani hapiu madu natrabadi upai leite hairakhi mantri ki masagi waduda Yuvraj amadi petanga makhoi animak mantri ki masana hairi badu yabata akhi petanga tauthongbi kaubi ibema sidi Yuvraj punung sibagi mathakta mahakti kana laijatabana mama lukhrabina yoksaba oibana laibak thirabi nujado Yuvraj na hairi badu nanthok ngamjakhidi asumna Yuvraj amadi mantri ki masa dugana numit khuding sagol tongladuna magi sing sokpham aduda chatuna hek unarami haujikti makhoi ani asi amana amabu udaba ngamnaraktri matam asida ningthau asina
Marandi leibakta panba ningthaugi manakta chatuna macasing luhongbirasi hairure. Ningthau ani yanaduna makhoi ani luhongba tare. Maduda petanga tauthongbi kaubi ibema sidi hairang hairu panduna taujing mami tamba matam oikre. Mahaki thamoi adu yamna wakre. Mahak mimangda adumna leiba yaraktabadagi nongmagi numit amada mahak mayumdagi mapan thoktuna satpa horagle. Mahak na khali aina taibang mirak asida leiba thoklabadi aibu popi palem ima sigi ikaiba phiruk khumba thoklagani. Asum khanduna mahak sa kaina thana leiba mafam amada leiruragi. Taibang kana udaba mafamda bonda panba uhai syaduna pibungda mitam liba jiba simatang taibang phawdriba phawba lolurage khanduna mahak asungba bonadu da satuna leikri. Asomdana Jubraj Marandi leibaki Rajkumari luhonglaba matungda mantri ki masaga loinana petanga ki leifamda laklami. Adubu mahakti amu hana ujaba phangdrabada Jubrajna matau mantri ki masa yenglaga hairakhi. Itau mahakpu aikhoina thengnaba laklibasi matam kuirakli. Adubu ngasi phawba mabu ujaba phangkhidri. Jubraj puning yamna wakri. Jubraj amadi mantri ki masa makhoi anina lukhrabi mamagi mafamda changduna magi maramda hanglakpa matamda lukhrabi mama aduna kapladuna isa sa nakhoibu kana kanano aigi isa nupi adu kanagumba mapuk phaba ngamdabani pagi makha ponbi haibadu oikraba mali. Isa adu sikhre natraga hingli haiba khangba ngamkhidre. Mahak mafam khangdana mangkhre. Mahak kainabagi maisangna imadi amo hana sangsara sida hingningdrabani hairaga lukhrabi mama adu kablakhi. Wadu targa Jubraj ki thamoi kaikhi. Mana mafam satuna magi kungun liba horakhi. Adubu lot ke khanda lot khibadagi mahak amuk hana ujaba phangkhidre. Petanga tauthongbi hairibi nupi asina mahakna songba bon kaya landuna chatkibana nongmadi bon adugi mataida yumtom pok oina taba yum ama leibu urami. Maduda petanga tauthongbina khali mafam asida mi leiba mali. Aihak mi unadana ba haiduna songba bon asi phawduna lakhibana numit kayani haukrabani. Saba phanglaktabasu kuirakli. Thawai hingnaba haiduna aphangba bon asida phangba oi syaduna lakpani. Adubu mafam asida mi taramliba sina karam tauribano. Aihak mi leiramduna thengnaba thoklabadi aina laklibasi mangba tare khanduna mahak mafam aduda sangsindri. Matam aduda mafam aduda leiriba ahal oiraba Moria nungtek shamba hairibani pa asina bon adudagi singma punama puraduna tholakpada nupi masa sibu ure. Mana khali aina uriba sibu mi oirigadra natraga laibu oirigadra. Mi leitaba mafam asida mahakna kari maramgi laklibano khanduna nupi asina tauriba mawng adu mana yengduna leire. Nupi asina lairiba sang aduda changsinba tawduna satke tauribadu uraga Moria nungtek shambana laurakhi. Ngai kho aige mangda chalibi ibema nangbu kanano kari maramgi mafam asida laklibano aige yawa sitarabadi nahak makha tana satkraganu. Aina haiba tadaduna nangna satkhiba thoklabadi nahak awaba soidana thoklagani. Ipana hairibasi nangna taraga nahak mafam aduda aibu ngaiduna leiramu laurakhi. Singma pun puba nipa adugi wadu taraga petanga tauthongbi ibema adu satpa ngamdre. Mahak mafam aduda leptuna nipa sibu ngaiduna laikri. Nipa asina yausilaklabada makokta thongduna puriba singma pun adu thadaraga nupi asibu munna yenglaga Moria kauba nipa asina hanglakhi. Isagi matam manbi ibema nahak ipagi phamda nangna oirakliba pumnamak sithaba leitana tamu. Ipana nangi nating pangani. Ipadi nama oibi Moria khombi aduga aikhuani da leijabani. Isa isu amata leijadi. Nangi waru targa ipana nangbu isa oina laushingani. Napuningda singnaba tawdana ipagi phamda nangda oirakliba sigi maramda khangalu hairakli.
ahana sigi wadu tazaraga petangana ahana dubu kurumjaraga haijarakhi tabiyo ipawo laibak thibi nasadi lukhrabi masani ipa su masak khangjahodri khungang aduda ima isa tona leijabani adubu nasana sauraktuna laisama pung pharakpa matamda noma ikutta patra paiduni sing soke laksabada laiba aduda panba ningthau adugi majai bungo tension ha telhiba kauba siga magi manai mantri ki masaga loina na makhoeni thengnari ningthau ki majai bungo na nasai bo apam nungsi mi hore nasa oibi aina nanai di lukhrabi masani sana konungda changduna jobraj ki seba tawjabada matik sadabini nanai bu ngakpi o haijarabada jobraj na nasai bu nungsibi takpiduna nasai na jobraj ki mafamdagi nanthok saba ngamdre nasai su mabu nungsijaba horakle ai khoyani nungsinaraba matungda nongmadi jobraj na mabu pokpa ningthauna marandi leibaki rajkumari likla sangbu magi damakta haina singnaduna luhongba tare haire jobraj ki wadu targa nasagi thamoi asi masya tana kaikhi mana sumna su hairakhi ibe manangna aigi hairu huninkhrabanina hairu adubu taibang phaudriba phauba napamda laibu takpire wadu tajaraga nasa laibak thibidi tafam khangdaduna ithwai asi thajarage khanjaruri adubu jobraj ki nungsikhraba hairu haipaliba si taibang phaudravadi aihak isa hatpi mama haibadu taragani khanjaduna bonda sangduna oisaduna mitamliba jiba sina taibang phaudriba phauba leijarage khanduna maraibak thirabi ima adu khangandana nasa hak bonda sum lakhibana ngasi pana leiriba mafam asi yorak leibani natrabade aina yum aduda laithokpa thoklabadi maraibak thirabi ima adu miyamgi mamangda soidana ikaiba choppa haibadu oiragani haiduna nasai hak miyamga thengnadana ba haiduna taibangdagi na thaiduna laksari bi nasani khumjarakhi nopi masa asigi thamoida siba changba khandana ikai ki leitana asengba hairiba wafam adu taraga moria nungtek samba mamitiki mapi taraga sangsada miyoibana saliba simuna khanjaraga kaplagle aduga hairakhi ipagi bema nangna karigi nathamoi aduda kana laite khanduna waribano isagi damakta haloiraba moria nungtek sambai hak lairi nama ibema mori khombi leri sashi ipagi yumda napa nama oiribai khoyani di laibak thibadagi imitta isai su amata ujaba phangdana ngasi phawba lairibani aduna nahak po aina hek poksaba isa haibadu ngasi kauba numitigi oirabani ipana wasakli ngasi kauba numit asidagi moria nungtek sambai hak isa ningon ama phanglabani taibangda amamba angan ba khaibiriba ishor maigai mari sungdai ni panda pubiriba singu layam na khoi su khangbiu ngasi kauba korauda aina phangjariba isa sigi haktakta ai hak ningthaugi mapu haibadu amuktang oiba phanganbiu haina singu laibu saki thamduna moria nungtek samba mapungningda nungai basu phawi aduga masa adubu laksakhibani haibagi warauraduna isabu laksakhibagi ningthau amadi jobraj ki mathakta laman singge khanki mapa masadu ahana dugi lairiba yumadu yaurabada ahana duna magi nupi mori khombibu kautokladuna hairakhi tabra mama nangbu kari tauri mai puthoraktuna isabu okpiu hairakpa wadu taraga mori khombi kaubi hanubi aduna kari wanone hanuba sina hairiba sibu ai khoyani di isa poktabadagi mirakta lairagum si hainaduna mafam asida lairibani aduga isabu mai o hairiba sibu haiduna sian thoraktuna mai okle makhoina hainai isabu ngasi thengnajaba sida ai khoyani gi thamoida anauba mangalama poksari haiduna ahanani duna mabu nungsina masamani khanduna thambire mahak masagi di fare adubu mayumda lehoriba mama aduge wakhanda mapungning adu laita pham khangkidi jobraj su mabu thibada awaba oire jobraj ke wakhanda
मान मफम खंगदना मांगख्रिबसी माबु वरौदुना तौरिबनी खंगी मतम लेबा खिबिकता जुबराज के पुनिंग नुंगाइफम खंगदी मागी निंगमदबा मतवदु उजरगा मरंदी लेबा की राजकुमारी लेगला संगना माबुंगो यंगलादुना हाइजरखी राजकुमार इबुंगोना करी मरम लैबिदुना मतम पुमनमक्ता अवाबगी मैथुंग पुदुना लैबिरिबनो करम निंगबा थुंबिदबा लैबिबगे हंगजरखी राजकुमारी की वादु तारगा जुबराज ना हाइरखी इबेमा आइना हाइगदुरिबा वाफम असिना नंगी नफमदा नुंगाइतबा पोकनु अहाक सेंगना हाइगी आइना इपा निंगथौना नंगबु पोकपीबा इकु निंगथौगा मखोयनी मरुप ओइबगी निंगथौअनिना नचा इचा पिनदुना नुंगसिनबा मरुप ओइनसी हाइनखिबा वाफम अदुदि खंगदबना आइना मंत्री की मचा आइगी मरुप असिगा लोइनना मतम खुदिंगदा आइखुगी लैबा असि मरक मरकता कोइबा चली नोंमदी लाइगी नोंगदमना असुम थो तमखिबना खुंगंग अमदा कुमारी ओइरबी नुपी लैसाबी अमा मखुता पात्र अमा पाइदुना इसिंग सोकपा लाक्लमी माबु आइन हेक उरुबदा आइगी थमोय असि हाइफम खंगदना माबु नुंगसिजबा फावरे माबु आइगी रानी ओहनगे खनख्रे आइहाक तौफम खंगदना माबु मुना येंगदुना लेरे आइगी तवदुदा आइगी मरुप मंत्री की मसाना इसिंगी पात्र पुदुना चलिबी कुमारी अदुगी मफमदा संगजदुना हाइजरखी इबेमा नहागना पुरिबा इसिंग अदु आइगी नुंगसिजख्रबा मरुप असिबु पिथक पिदुना मरुप असिगे वखलना ngauriba kok asi phanbiu haina कुमारी अदुगी मफमदा हाइजरुबदा मिनुंगसि चाउबी कुमारी अदुना इसिंगी पात्र अदु पुरदुना आइगी नाकता संगसिलक्तुना इसिंग अदु लौरगा थकपिउ हाइबगी मओंगदा लैख्रे मागी मओंग अदु उजरगा आइना इखुद खुजोक याजरे माना इसिंग हाइथबिदुना आइना थकजरे आइखुयनिमक मिटका मिसाना येंगनजरे मदुदा अपाम नुंगसि फाउनरे आइना मफमदा आइगी अपाम पुमनमक हाइजरबदा माना नुंगसिना हाइरखी मजाय बुंगो ननाय बुंगाकपिउ ननायदे अतोनबी लुख्राबी मचानी अदुना इबुंगोगे सेवा तौजबदा लैबाक निंगथौगी मफमदा लंगजबा थोकनी अदुना ननाय आइबु ngaकपिउ हाइना तोइना हाइजरबसु आइना माबु नुंगसिबा पाम्बा हेंजनबगुम थोखरे मंत्री की मचा आइगी मरुप असिगा लोइनना नुंगती निमित खुदिंग माफम अदुदा चत्तुना माना सोकपा इसिंग थकपा लेप्त्रे मतम खरा लैरगदी इपा निंगथौना नंगबु लुहोंगनबा वरी हौदोरखी अदुबु आइदी निंगथौअनी की असेटपा वाफम अदु खंगदबना मागी मफमदा नुंगसी इरिक हुनखिदुना लैखिबना अवाबा ओइरे इबेमा राजकुमारीबु इपा निंगथौना आइगिदमक हाइनदुना थंबी हाइबसि खंगदबना आइहाक अवाबा ओइरे आइगी अवाबगी मरम अदु नंगना इफमदा ngasi hanglibasiगुम मानसु एंगोंदा करी मरम लैबगिनो इबुंगोना अवाबा माइथोंग पुबिरिबा सिबो हंगजरबदा आइना वाफम सिंग पुमनमक सिथबा लैतना तमजरबदा माना करीसु अवाबा उत्तना हाइरखी इबुंगो वाफम अदुगिदमक्ता इबुंगोना अवाबा ओइबिगनु इपा निंगथौगी हाइनखिबो वाफम अदु ngakpiduna निंगथौगी मजा आइबेमा लिगला संगबु लुहोंगबिदुना रानी ओइबिउ मदुना ननाइना पामजबो ओइजगे हाइना इफमदा खुरुमजखी मदुगी मतुंगदा आई खोयनी लुहोंगलबा मतुंगदा आइना माबु उनबा चटपदा महाक थेंगनखिद्रे आइना माबु पोकपीबा इमा लुख्राबी अदुगी मफमदा संगजदुना हंगजबदसु महाक मफम खंगदना मांगख्रे माबु उदबदा इमागी थमोय असि कायरबनी हाइदुना कप्तुना लैख्रे नुमित कयानी आइगी मरुपका लोइनना लैबा असि सिन थुंगना चतुना माबु थीबदा फंगद्रे आइहाक असि वासक ngakpa ngamdaba misak ama oihore adugi sumathakta nupi macha oibi mafamda minamduna awaba tahankhiba misak ama oiduna nupi hatpagi dos soidana phanglagadaba misakni warama sigini aina wari basi haina जुबराज ना मागी नुपी ओइरिबा राजकुमारी के मफमदा सेंगबा वाफमदु तमलबदा राजकुमारी लिगला संगदु हिंगना कपचरगले इबुंगो अदु ओइरबदी माबु फंगनबा थीबिरगा माबुसु
ꯀꯣꯅꯨꯡꯗ ꯂꯧꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯖꯒꯦ꯫ ꯃꯥꯅ ꯋꯥꯔꯝꯒꯗꯕ ꯈꯥꯡꯂꯝꯒꯗꯕ ꯋꯥꯈꯜ ꯑꯗꯨ ꯅꯅꯥꯏ ꯅꯨꯄꯤꯅ ꯈꯟꯖꯔꯒ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯄꯥꯔꯤꯆꯣꯏ ꯀꯧꯕ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯅꯤꯃꯛ ꯁꯤꯔꯕꯗ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯂꯤꯛꯂꯥ ꯁꯪꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯄꯥꯜꯂꯦ꯫ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯁꯤ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯦꯇꯉꯥꯕꯨ ꯊꯤꯕ ꯇꯣꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯃꯥꯕꯨ ꯊꯤꯍꯟꯕ ꯇꯣꯛꯇ꯭ꯔꯤ꯫ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯗꯤ꯫ ꯃꯍꯥꯛꯅ ꯃꯥꯅ ꯅꯨꯡꯁꯤꯖꯈꯤꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯄꯦꯇꯉꯥ ꯀꯧꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯈꯤ꯫ ꯃꯥꯅ ꯈꯟꯈꯤ, ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯄꯥꯝꯕꯅ ꯊꯨꯃꯜꯂꯕ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦꯗꯣ꯫ ꯑꯩꯅ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯖꯕꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯀꯥꯁ ꯅꯤꯡꯈꯥꯏꯗꯨꯅ ꯅꯥꯀꯣꯛꯊꯛꯇ ꯇꯥꯈꯤꯕꯒꯨꯝ ꯄꯥꯡꯈꯛ ꯑꯣꯏꯈꯤꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯅꯐꯝꯗ ꯇꯥꯈ꯭ꯔꯦꯗꯣ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯅꯪꯕꯨ ꯎꯗꯕꯗ ꯂꯩꯖꯕ ꯉꯝꯗ꯭ꯔꯕ ꯑꯩꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯍꯥꯏꯅꯈꯤꯕ ꯋꯥꯁꯛ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯅꯐꯝꯗꯗꯤ ꯑꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯍꯥꯛꯇꯤ ꯑꯣꯏꯖꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯄ ꯉꯝꯕꯤ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯖꯕꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯗꯨꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯒꯗꯕ ꯃꯤꯡꯆꯠꯄꯨ ꯅꯪꯅ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯏꯐꯝꯗꯒꯤ ꯂꯣꯠꯈ꯭ꯔꯤꯕꯅꯣ? ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯏꯄꯥꯒꯤ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯖꯈꯤꯕꯅꯤ꯫ ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯑꯉꯥꯎꯕꯒꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯀꯅꯥꯅ ꯈꯪꯒꯅꯤ? ꯍꯧꯖꯤꯛ ꯇꯦꯜꯍꯩꯕ ꯃꯆꯥ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯊꯃꯣꯏꯗꯨ ꯃꯆꯥ ꯐꯪꯗꯕꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯁꯣꯝꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯑꯁꯣꯡꯕ ꯕꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯔꯤꯌꯥ ꯅꯣꯡꯇꯦꯛ ꯁꯝꯕ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯖꯥ ꯏꯕꯦꯝꯃ ꯄꯦꯇꯉꯥꯕꯨ ꯂꯥꯛꯆꯈꯤꯕ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯆꯥꯒꯤ ꯂꯃꯟ ꯁꯤꯡꯒꯗꯒꯦ ꯈꯟꯗꯨꯅ ꯄꯦꯇꯉꯥ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯁꯤꯅ ꯄꯣꯛꯄ ꯃꯆꯥꯅꯤꯄꯥ ꯃꯣꯔꯥꯝꯕ ꯀꯧꯕ ꯃꯁꯨ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯊꯥꯡ ꯇꯥ ꯂꯤꯔꯨꯡꯇꯦꯟꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯅ ꯍꯩꯅꯕ ꯇꯝꯕꯤꯗꯨꯅ ꯃꯄꯨ ꯃꯁꯨ ꯂꯩꯔꯤ꯫ ꯃꯣꯔꯤꯌꯥ ꯅꯣꯡꯇꯦꯛ ꯁꯝꯕ ꯃꯁꯨ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯖꯔꯒ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯃꯁꯨꯕꯨ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯣꯔꯥꯝꯕ ꯀꯧꯕ ꯃꯁꯨ ꯑꯁꯤꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯍꯪꯖꯔꯛꯈꯤ, ꯏꯄꯨ ꯑꯩꯈꯣꯏꯅ ꯃꯤ ꯀꯅꯥ ꯇꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯄꯨ ꯏꯕꯦꯅ ꯀꯔꯤ ꯀꯥꯏꯔꯨꯗꯨꯅ ꯀꯔꯤ ꯂꯥꯜꯂꯨꯗꯨꯅ ꯃꯤꯔꯛꯇꯒꯤ ꯇꯣꯉꯥꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯣ? ꯑꯗꯨꯒ ꯑꯃꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ? ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ ꯍꯪꯂꯛꯂꯤ꯫ ꯃꯁꯨꯒꯤ ꯅꯨꯡꯁꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯄꯨꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯄꯥꯈꯨꯝ ꯄꯤꯖꯕ ꯉꯝꯗꯅ ꯃꯁꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯤ ꯏꯄꯨꯒꯤ ꯏꯐꯝꯗ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯄꯨꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯄꯨ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯄꯨꯅ ꯏꯁꯨꯒꯤ ꯅꯐꯝꯗ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯂꯤꯔꯨꯡꯇꯦꯟꯒꯤ ꯃꯍꯩ ꯍꯩꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯝꯕꯤꯔꯤꯕ ꯑꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ꯫ ꯏꯁꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯈꯨꯝ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯏꯄꯨꯅ ꯅꯪꯒꯤ ꯅꯍꯩ ꯍꯩꯅꯕ ꯇꯝꯕꯤꯔꯤꯕꯅꯤ꯫ ꯅꯪꯅ ꯅꯤꯡꯊꯤꯅ ꯅꯍꯩ ꯍꯩꯔꯗꯨꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯅꯊꯟꯇꯒ ꯂꯥꯝꯕꯥ ꯉꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ꯫ ꯅꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯌꯥꯎꯗꯅ ꯏꯄꯨꯅ ꯇꯝꯕꯤꯔꯤꯕ ꯅꯍꯩꯅꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯅ ꯍꯩꯅꯕ ꯍꯣꯠꯅꯧ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫